friends, ngasidi mayamgidamukta anouba video ama puduna lakseriko. Ado akhangbasu yaurungani, ado khangdabsu yaurungani, ado khangdaba ngaigidi minakung oigadra khanduna video si semjabane. Aina haibada soikiba lankiba koi walauba yaw taragasu nasani nanauni haiduna khanbiraga haitareko. Ngakpigani haiba wafamse hana thamjahogeko. Aigi ngasigi video se aikogi khoiri naupum pumba haitare. Masi kamaina phungadage haibadu matangda samlappa haitare ahal laman singdi phangpa knowledge mayamdo video asigi khuthangda mayamda share tawjabane aina yamna khanghairena semjabe video di nachadi aina soikiba lankiba amkana su hajariko aina soikiba lankiba walobo yawtraga su mayamna apangba nachani nanawni haraga ngakpiyu haiba wafamse thamjage ko ado khoiri naupum pumbase kamai tawgeda kogi yumdugi awang amadi makha laigani ko awang thangba haitare awang thangbada kogi phumbi ge haragana kogi nupi oiba haitare ko angangdo nupi macha oiba haitare nupi macha ge khoidi nokomse awang thangba yena khagi dari mathakdo phumbi ge daba aduga nupa oragana makha thangbagi kogi yena khagi haitare ko dari mathakta phumbi ge daba adubu masida koina kitang matam jiga haitare thaini matamga hujiki matamga kitang difference kitang di lai ko yum sabi mong da haitare kuda moina hujiki matamna check yumna haitare akoi pakka stand haitare ko masi ayam lu shane bako masida dari haibasi intingaina leinadabara khalli ko ada akoi su yum sum saba sum yaropani na dum knowledge kitang di leire haitare ko yum sab sapa matamda sukiki yumbu duna hai semana plaster dum astar dum toksallo adagi sesegna dum koi ka haitare kore RCC dum toksalasi gan haibasu dum yaure ko na akoina dum share dum tokji haita koi knowledge dum tamo adagi pabung si mafamsididi kogi isha isugi koi nopum pumbam jaga haitare masigi area sidi taw matamda phumnabagi thabam laktoribani ko tokhai khokai ba da kitang problem khandang lakani haibda moina ju yam harau rauna sadu yam phaina dugi knowledge pire duan haipu jun yawi ko aduna yarim khaidi aigi video si yengbiraga haitare yum saba matamda so haitare makha thangba amadi awang thangba sokse kitang space kitang di thambibana phagadra na khali maramdi kainoda masi thaining ede na chanaraklaba thaining ede chanarakba haitare ko ada hojikju dum chanariba adum tungda du sum chanagadaba thauram thauda haiba tare ko maitai gi oiba haitare ko masina maram oiraga ne ko ina video si khutangda mayam kitang knowledge oining ba haitare koi kara haitare yum sariba kangbu sing da haitare ko sajangraga di sajangrare upai lite ko ado sadringai ji da haitare haying tokhai khokai ba kitang problem leitana bai wari ni ko cham isu ma phang pum matam da khoi no phumam jaga ta haitare ko awang thangba madi makha thangba jaga ta haitare chini aduga cheni yum cha da ba haigadra koi jingana kuppa akoi gi ina kuppa adum yaurungani ko sum masina khoi gi humdang nan da ba jaga haitare ko koi yum gi humdang nan da ba adum khangbiram lagani ko humdang nan da ba jaga da phumbi ga da ba amko sum haijage ko nupa oiragana makha yumgi makha thangba saruki yena khagi dari mathak haitar humdang nandaba jaga da phumbi ge daba aduga nupi oragana awang thangbagi yena khagi dari gi mathak haitar humdang nandaba jaga da phumbi ge daba tawbo phumbagi magi aruba se kamai to ge da kore haitar koigi tang sida ai usage ko sidagi mi dugi haitar ko tang sigi tangkhai ni dana tangkhai de hengkat piba adu yaringai de sigi koigi khuning khuru haite sigi tang leina sigi mathakara phumbiyo masini hena fagani ko afabu oiba haitare ko masida oi tobiyo tang nan bakopadi nuai ti haitare ko tang mathak kakhat piyo adu yam thellaga su phatte ko angang de kitang phatte haibagi alam sing haibi ko aduna yaring khaidi koigi kitang tang mathakche haitare ko masi phumbi bam change ba adu khangdaraga di akhangba dum tanabiyo ko kairo leka ge dum akhangba halamana yawbiram gani haina khanjai aduga amana hairiba phunggadaba khoina phunggadaba mafamse kamai tawgeda ahogi koi uchan mera haitare uchan mera na okthokpiba natraga se khoiju lekham na okthokpiba adu mafam phamgi matungina di khenabadi lerangmani ko dum adu aina kitang alaman kharadagi phangpa knowledge ni ko ina myam da share tong mafam phamgi meda oina di khenaba kharasu dum lerangmani haiba thajaba lei ko anyway aigi oina di haitare ko uchan mera okthokpa yai adagi khoigi khoiju lekham okthokpa yai ko adu mafam do tawdinga okthokpi rani okthomada tawrani haiba chang do ko tang mathakki henkalaga ko adu tawbira matungda ngasai gi khoidina pham hapase koigi yumda unabase hojing matamdadi chokhlakpana haitare ko yumda unabase unadre haitare angang unabase
ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯎꯅꯩꯀꯣ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯗꯨꯝ ꯄꯦꯛ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯐꯨꯗꯒ ꯑꯗꯨꯝ ꯍꯥꯞꯄꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯇꯝꯗꯨꯗ ꯆꯠꯅꯔꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯆꯐꯨꯗꯨꯗ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯣ ꯃꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯤꯔꯒ ꯈꯣꯏꯔꯤ ꯅꯥꯎꯐꯝꯗ ꯍꯥꯞꯄꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯂꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯃꯥꯒꯤ ꯀꯝꯕꯤꯅ ꯃꯈꯨꯝ ꯑꯣꯏꯔꯒ ꯈꯨꯝꯕꯅꯦꯕ ꯑꯗꯨꯕꯨ ꯃꯗꯨꯗ ꯈꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯐꯨꯝꯐꯝ ꯀꯣꯝꯗꯨꯗ ꯊꯝꯃꯒ ꯐꯨꯝꯈꯤꯕꯩ ꯋꯥꯔꯤꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯈꯤꯇꯪ ꯑꯑꯣꯟꯕ ꯈꯤꯇꯪ ꯂꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯁꯨꯝ ꯆꯐꯨꯗꯨ ꯑꯗꯨꯝ ꯍꯥꯞꯄ ꯄꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯐꯨꯗꯨꯗ ꯍꯥꯞꯄ ꯄꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯈꯤꯇꯪꯗꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯛꯁꯦ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯝ ꯃꯍꯥ ꯆꯠꯇꯅꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯥꯁꯇꯤꯛꯅ ꯈꯪꯗꯦ ꯐꯤꯅ ꯈꯪꯗꯦ ꯐꯖꯅ ꯆꯦꯠꯅ ꯈꯨꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯇꯣꯉꯥꯟꯕ ꯑꯃꯗ ꯁꯤꯅ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯑꯃꯗꯨꯗ ꯂꯩꯔꯝꯕꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕ ꯈꯔꯗꯤ ꯂꯥꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯃ ꯊꯝꯕꯤꯔꯣ ꯂꯥꯏꯇꯤꯡꯒꯤꯅ ꯂꯥꯏꯇꯤꯡꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯒꯤ ꯍꯥꯏꯕ ꯑꯃꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯅꯩꯅꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯗꯨ ꯐꯨꯝꯕ ꯃꯐꯝꯁꯤ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯃꯍꯥ ꯂꯩꯇꯅꯕ ꯑꯩꯈꯣꯏ ꯙꯨꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯌꯣ ꯆꯥꯏꯊꯣꯛꯄ ꯌꯥꯕ ꯆꯥꯏꯊꯣꯛꯄꯤꯌꯣꯀꯣ ꯍꯨꯏꯅ ꯀꯩꯅꯣ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯕꯅ ꯍꯥꯏꯇꯥꯔꯦ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯝ ꯃꯍꯥꯒꯤ ꯑꯃꯒꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯈꯨꯝ ꯈꯤꯇꯪ ꯈꯨꯝꯕꯤꯕ ꯍꯥꯏꯁꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯊꯥꯏꯅꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯕꯤꯅ ꯀꯩꯅ ꯇꯛ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯨꯝꯒꯗꯕ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯋꯥꯡ ꯑꯣꯜꯂꯒ ꯃꯤꯅ ꯂꯟꯕ ꯌꯥꯗꯦꯀꯣ ꯃꯤꯅ ꯂꯟꯗꯕꯤꯗ ꯐꯨꯝꯕꯤꯒꯗꯕ ꯑꯗꯣ ꯃꯁꯤꯗ ꯍꯥꯏꯒꯗꯕ ꯃꯔꯣꯟꯁꯦ ꯋꯥꯔꯣꯜ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯪꯉꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯐꯪꯉꯛꯄ ꯃꯇꯝꯗ ꯊꯣꯏꯗꯣꯛꯄ ꯋꯥꯔꯣꯜ ꯂꯩꯇꯦ ꯖꯁ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣꯗ ꯑꯍꯜ ꯁꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯐꯨꯝꯂꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯃꯈꯨꯔꯥ ꯑꯣꯏꯕ ꯌꯥꯏ ꯃꯄꯨ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯀꯣ ꯃꯤꯗꯨꯅ ꯍꯥꯏꯗꯕꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯏꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝꯁꯦ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯒꯗꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯍꯤꯡꯒꯣꯜꯅꯨꯡ ꯑꯗꯨꯗ ꯃꯥꯗ ꯇꯤꯜꯂꯗꯕꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯏ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯏ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯍꯤꯡꯒꯣꯜꯅꯨꯡ ꯑꯗꯨꯗ ꯃꯥꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣই ꯏꯔꯛꯇ ꯇꯤꯜꯂꯗꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤ ꯀꯩꯁꯨ ꯂꯩꯇꯦ ꯃꯁꯤꯗ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯑꯩꯅ ꯁꯨꯝ ꯅꯩꯅꯖꯔꯨꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯐꯪꯕ ꯅꯣꯂꯦꯖꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯂꯩꯇꯦ ꯖꯁ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯀꯥꯟꯗ ꯑꯗꯨ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯃꯔꯣꯜ ꯀꯔꯤ ꯀꯔꯥ ꯂꯩꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯐꯨꯝꯕꯤꯌꯣ ꯑꯗꯨꯒ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯣ ꯐꯨꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯩꯊꯣꯛꯇ ꯈꯣꯠꯇꯣꯛꯇ ꯈꯤꯇꯪ ꯇꯣꯡꯂꯞꯅ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯐꯨꯝꯕ ꯖꯒꯥꯗꯣ ꯈꯪꯅꯅꯕꯒꯤꯅꯤꯀꯣ ꯇꯣꯡꯅ ꯊꯝꯕꯤꯗ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯝꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯗꯥꯏꯔꯤꯒ ꯂꯩꯕ ꯖꯒꯥꯗꯨꯗ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯆꯦꯡꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯆꯦꯡꯅ ꯁꯥꯕ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ RCCꯅꯒ ꯍꯩꯕꯤ ꯈꯣꯠꯄꯤ ꯂꯩꯗꯅ ꯁꯤꯃꯦꯟꯅ ꯀꯩꯅ ꯍꯩꯈꯤꯕ ꯁꯔꯨꯛꯇꯨꯗꯗꯤ ꯈꯤꯇꯪ ꯇꯧꯈꯥꯏ ꯈꯣꯠꯀꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯃꯗꯨꯝꯗꯤ ꯈꯨꯠꯇꯤ ꯈꯔꯗꯤ ꯆꯪꯒꯅꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯖꯈꯤꯗꯣ ꯁꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯔꯤꯕ ꯑꯃꯗꯤ ꯁꯥꯔꯛꯀꯗꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯐꯨꯝꯃꯛꯀꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯐꯨꯝꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯥꯎꯐꯝꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯡ ꯊꯪꯕ ꯑꯃꯗꯤ ꯃꯈꯥ ꯊꯪꯕꯒꯤ ꯖꯒꯥ ꯈꯔꯁꯦ ꯑꯗꯒꯤ ꯍꯥꯏꯕꯗꯤ ꯆꯦꯡꯅ ꯌꯨꯝ ꯍꯩꯔꯕꯅꯤꯅ ꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯨꯝꯗꯥꯡ ꯅꯟꯕꯗꯨ ꯂꯩꯔꯔꯣꯏꯗꯅ ꯃꯥꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯈ꯭ꯔꯗꯕꯅꯤ나 ꯑꯗ ꯋꯥꯅ ꯁꯥꯕ ꯑꯗꯩ ꯖꯤꯡꯒꯔꯅ ꯀꯨꯞꯄ ꯍꯨꯝꯗꯥꯡ ꯍꯥꯏꯕ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯥꯅ ꯈꯤꯇꯪ ꯀꯨꯞꯊꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯣꯡꯕ ꯂꯥꯛꯄꯅꯦ ꯃꯇꯝꯒꯤ ꯑꯣꯏꯅꯀꯣ ꯃꯇꯝꯗꯨꯗ ꯆꯠꯅꯔꯝꯕꯗ ꯍꯦꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯈꯤꯇꯪ ꯑꯃꯨꯛ ꯇꯣꯉꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯊꯣꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯨꯝꯕ ꯑꯃ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯅꯕ ꯇꯧꯖꯔꯛꯀꯦ